ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯍꯧꯔꯦ ꯑꯩꯅ ꯆꯍꯤ ꯃꯔꯤ ꯁꯨꯔꯀꯥꯟꯗ ꯆꯍꯤ ꯃꯔꯤ ꯁꯨꯔꯀꯥꯟꯗ ꯀꯥꯏ ꯆꯠꯂꯨꯏ ꯃꯤ ꯀꯥꯏ ꯆꯍꯤ ꯃꯔꯤ ꯁꯨꯔꯀꯥꯟꯗ ꯀꯥꯏ ꯆꯠꯂꯨꯏꯅ ꯌꯥꯝ ꯍꯣꯏꯅꯦ ꯑꯗꯣ ꯆꯍꯤ ꯃꯔꯤ ꯁꯨꯔꯀꯥꯟꯗ ꯅꯨꯄꯥ ꯑꯃꯅꯀꯣ ꯅꯨꯄꯥ ꯑꯃꯅ ꯆꯍꯤ ꯃꯔꯤ ꯁꯨꯔꯀꯥꯟꯗ ꯃꯥꯒꯤ ꯃꯅꯥꯎꯄꯤꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯆꯍꯤ ꯇꯪꯈꯥꯏ ꯑꯃ ꯍꯜꯂꯦꯕ ꯃꯥꯅ ꯆꯍꯤ 90 ꯁꯨꯕ ꯀꯥꯟꯗ ꯃꯥꯏ ꯃꯅꯥꯎꯄꯤꯗꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯂꯩꯔꯔꯣꯏꯗ ꯃꯥ ꯁꯤꯈ꯭ꯔꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯨ ꯁꯤꯈ꯭ꯔꯅꯦꯕ ꯆꯍꯤ 80 ꯁꯨꯗꯣꯏꯅꯤ 80ꯗꯤ ꯍꯤꯡꯉꯔꯣꯏ ꯅꯠꯇꯤꯌꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯆꯍꯤ ꯃꯔꯤ ꯁꯨꯕ ꯀꯥꯟꯗ ꯃꯅꯥꯎꯄꯤꯗꯒꯤ ꯆꯍꯤ ꯇꯪꯈꯥꯏ ꯑꯃ ꯍꯜꯂꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯆꯍꯤ 90 ꯁꯨꯕ ꯀꯥꯟꯗ ꯃꯅꯥꯎꯄꯤꯗꯤ ꯆꯍꯤ ꯀꯌా ꯁꯨꯔꯒꯦꯕ ꯀꯔꯤꯅꯣ ꯆꯍꯤ 4 ꯁꯨꯕ ꯀꯥꯟꯗ ꯃꯅꯥꯎꯄꯤꯗꯒꯤ ꯆꯍꯤ ꯇꯪꯈꯥꯏ ꯑꯃ ꯍꯜꯂꯦꯕ ꯇꯪꯈꯥꯏ ꯑꯃ ꯍꯜꯂꯦꯕ ꯆꯍꯤ 2 ꯑꯗꯨ 92 ꯁꯨꯗꯣꯏꯅꯤ ꯅꯨꯄꯥꯗꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯆꯍꯤ 90 ꯁꯨꯕ ꯀꯥꯟꯗ ꯃꯅꯥꯎꯄꯤꯗꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕ ꯃꯅꯥꯎꯄꯤꯗꯣ ꯀꯨꯟꯊ꯭ꯔꯥ ꯄꯥꯟꯅꯤꯒꯦ ꯅꯠꯇꯦ ꯂꯥꯜꯂꯤꯅ ꯃꯅꯥꯎꯄꯤꯗꯣ ꯀꯨꯟꯊ꯭ꯔꯥ ꯄꯥꯟ ꯁꯨꯗꯣꯏꯅꯤ ꯀꯩꯅꯣ ꯑꯅꯤ ꯇꯪꯈꯥꯏ ꯑꯃ ꯍꯣꯏꯅꯦ ꯃꯌꯥꯝꯗꯨꯅ ꯃꯗꯨꯗꯨꯅ ꯍꯥꯟꯈ꯭ꯔꯦꯕ ꯆꯍꯤ ꯑꯃꯗꯨꯗꯤ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯅꯦꯕ ꯅꯠꯇꯦ ꯋꯥꯔꯤ ꯕꯕꯥ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯕ ꯆꯍꯤ 30 ꯁꯨꯔꯗꯤ ꯃꯥꯏ ꯃꯅꯥꯎꯄꯤꯗꯤ ꯆꯍꯤ 30 ꯌꯧꯗꯦ 15 ꯈꯛꯇꯅꯦꯕ ꯍꯥꯏꯕꯗꯤ ꯑꯃꯗꯨꯅ ꯍꯥꯟꯈ꯭ꯔꯕꯅꯤꯅ ꯑꯃꯗꯨꯗꯤ ꯀꯣꯟꯅ ꯆꯍꯤꯁꯤ ꯇꯥꯡꯈꯠꯂꯛꯏꯕ 15 ꯈꯛꯇꯅꯦꯕ ꯂꯩꯗꯣꯏꯁꯦ 30 ꯌꯧꯗꯦ ꯃꯥ ꯐꯪꯗꯧ ꯃꯥꯟꯗꯦ ꯐꯪꯒꯅꯤꯌꯦ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯇꯤꯛ ꯄꯥꯝꯕꯤ ꯑꯅꯤꯁꯤꯗ ꯇꯤꯛ ꯄꯥꯝꯕꯤ ꯑꯅꯤꯅꯦ ꯈꯜꯂꯁꯤꯀꯣ ꯁꯤꯁꯦ ꯇꯤꯛ ꯄꯥꯝꯕꯤ ꯑꯅꯤꯁꯤꯗ ꯅꯥꯀꯟ ꯅꯥꯀꯟꯗ ꯎꯆꯦꯛ ꯈꯔ ꯇꯣꯡꯉꯦꯕ ꯅꯥꯀꯟꯗ ꯈꯔ ꯍꯥꯟꯅ ꯈꯪꯉꯕ ꯈꯪꯗꯦꯗ ꯍꯔꯥꯎꯒꯦ ꯇꯧꯏ ꯅꯣꯏ ꯈꯪꯗꯦ ꯎꯁꯥ ꯑꯅꯤꯗ ꯎꯆꯦꯛ ꯑꯗꯨ ꯎꯆꯦꯛꯀꯤꯗꯣ ꯑꯗꯨꯗꯤ ꯃꯥ ꯑꯃ ꯈꯪꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯥ ꯅꯣꯛꯐꯦ ꯇꯧꯏ ꯃꯃꯥꯏꯗꯣ ꯉꯥꯟꯊꯣꯛꯏ ꯈꯪꯉꯕꯅꯤꯅ ꯑꯗꯨꯗꯤ ꯇꯧꯔꯛꯑꯒꯦ ꯈꯪꯗꯕ ꯑꯃ ꯇꯧꯏ ꯃꯃꯥꯏ ꯃꯛꯈ꯭ꯔꯅꯤ ꯎꯁꯥꯁꯤꯗ ꯎꯆꯦꯛ ꯈꯤꯠ ꯇꯣꯡꯉꯦ ꯎꯁꯥ ꯑꯅꯤꯗ ꯎꯆꯦꯛ ꯇꯣꯡꯉꯦꯕ ꯁꯣꯝ ꯅꯥꯀꯟꯗ ꯎꯆꯦꯛ ꯈꯔ ꯁꯣꯝ ꯎꯆꯦꯛ ꯈꯔ ꯌꯦꯠꯇ ꯇꯣꯡꯉꯤꯕ ꯎꯆꯦꯛꯁꯤꯅ ꯑꯣꯏꯗ ꯇꯣꯡꯉꯤꯕ ꯎꯆꯦꯛ ꯀꯥꯡꯕꯨꯁꯤꯗ ꯍꯥꯏꯔꯦꯕꯀꯣ ꯅꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯑꯃ ꯄꯥꯏꯔꯛꯎ ꯑꯩꯈꯣꯏ ꯃꯁꯤꯡ ꯆꯞ ꯃꯥꯟꯅꯅꯕ ꯍꯥꯏꯗꯤ ꯑꯁꯣꯝ ꯌꯦꯠꯀ ꯑꯣꯏꯒꯗꯨ ꯆꯞ ꯃꯥꯟꯅꯅꯕ ꯄꯥꯏꯔꯛꯎ ꯌꯦꯠꯇ ꯑꯩꯈꯣꯏꯔꯣꯝꯗ ꯑꯃ ꯄꯥꯏꯔꯛꯎ ꯑꯗꯨꯗꯤ ꯃꯁꯤꯡ ꯆꯞ ꯃꯥꯟꯅꯔꯅꯤ ꯍꯥꯏꯌꯦꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯗ ꯇꯣꯡꯉꯤꯕ ꯎꯆꯦꯛꯁꯤꯅ ꯌꯥꯝ ꯀꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯀꯥꯛꯅ ꯑꯗꯨꯗꯤ ꯅꯣꯏꯗꯩ ꯑꯃ ꯄꯥꯏꯔꯛꯎ ꯅꯣꯏꯗꯩ ꯃꯁꯤꯡ ꯗꯕꯜ ꯍꯦꯟꯕꯤꯒꯦ ꯗꯕꯜ ꯑꯅꯤ ꯑꯣꯏ ꯃꯔꯤ ꯑꯣꯏ ꯅꯤꯄꯥꯟ ꯑꯣꯏꯔꯒꯅ 13 ꯑꯗꯨꯃꯥꯏꯅ ꯗꯕꯜ ꯍꯦꯟꯕꯤꯒꯦ ꯅꯣꯏꯗꯩ ꯑꯃ ꯄꯥꯏꯔꯛꯎ ꯍꯥꯏꯕ ꯎꯆꯦꯛꯇꯨ ꯍꯧꯖꯤꯛ ꯀꯌꯥꯅꯣ ꯇꯣꯡꯉꯤꯁꯦ ꯎꯆꯦꯛ ꯀꯌꯥ ꯇꯣꯡꯕꯗꯅꯣꯕ ꯎꯆꯦꯛ ꯃꯁꯤꯡꯗꯨ ꯈꯪꯗꯦ ꯈꯪꯗꯦꯕꯀꯣ ꯃꯁꯥ ꯑꯅꯤꯗ ꯎꯆꯦꯛ ꯈꯔ ꯇꯣꯡꯕ ꯑꯩ ꯋꯥꯏꯒꯦꯁꯦ ꯌꯦꯠꯀꯤ ꯎꯆꯦꯛꯁꯤꯅ ꯑꯣꯏꯒꯤ ꯎꯆꯦꯛꯇ ꯑꯣꯏꯒꯤ ꯃꯁꯥ ꯇꯣꯡꯉꯤꯕ ꯎꯆꯦꯛꯁꯤꯡꯁꯤꯗ ꯍꯥꯏꯔꯛꯄ ꯅꯣꯏꯒꯤ ꯑꯃ ꯄꯥꯏꯁꯜꯂꯛꯑꯣ ꯑꯗꯨꯗꯤ ꯃꯁꯤꯡꯗꯨ ꯆꯞ ꯃꯥꯟꯅꯔꯦ ꯅꯣꯏꯔꯣꯝ ꯂꯩꯕꯒ ꯑꯩꯈꯣꯏꯔꯣꯝ ꯂꯩꯕꯒ ꯍꯥꯏꯕ ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯂꯩꯕ ꯅꯣꯛꯈ꯭ꯔꯦꯅꯦ ꯃꯣꯏ ꯑꯩ ꯈꯛꯇ ꯂꯩꯍꯧꯗꯦꯅꯦ ꯑꯅꯤ ꯈꯛꯇ ꯂꯩꯍꯧꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯏꯒꯤ ꯎꯆꯦꯛꯁꯤꯅ ꯑꯃꯨꯛ ꯍꯥꯏꯁꯤꯅ ꯑꯦꯔꯥ ꯅꯣꯏꯔꯣꯝꯗꯩ ꯄꯥꯏꯔꯛꯎ ꯑꯃꯈꯛ ꯄꯥꯏꯔꯛꯎ ꯅꯣꯏꯅ ꯂꯩꯔꯤꯕ ꯃꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯗꯕꯜ ꯍꯦꯟꯒꯠꯀꯦ ꯗꯕꯜ ꯍꯦꯟꯗꯣꯏꯅꯤ ꯎꯆꯦꯛ ꯀꯌꯥ ꯇꯣꯡꯒꯦꯕ ꯃꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯍꯧꯗꯦꯅꯦ ꯂꯥꯕ ꯑꯃꯒ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯔꯝꯃꯨ ꯌꯥꯔꯣꯏ ꯋꯥꯠꯂꯤꯌꯦ ꯋꯥꯠꯇꯦ ꯍꯣꯡꯗꯦ ꯌꯥꯔꯣꯏ ꯂꯥꯕ ꯑꯃꯒ ꯑꯃꯨꯛꯒ ꯑꯣꯏꯗꯣꯏꯅꯤ ꯑꯅꯤ ꯑꯣꯏꯗꯣꯏꯅꯤ ꯅꯠꯇꯦ ꯍꯥꯏꯔꯣ ꯐꯖꯅ ꯐꯣꯡꯉꯣ ꯎꯆꯦꯛꯇꯨ ꯃꯁꯥ ꯌꯦꯠꯇ ꯀꯌꯥ ꯇꯣꯡꯉꯤꯅꯣ ꯑꯣꯏꯗ ꯀꯌꯥ ꯇꯣꯡꯉꯤꯅꯣ ꯑꯣꯏꯗ ꯌꯦꯠꯇꯁꯦ ꯑꯣꯏ ꯌꯦꯠꯂꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯡꯒꯁꯨꯀꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯌꯥꯔꯣꯏ ꯑꯩ ꯕꯤꯀꯥꯎ ꯂꯨꯄꯥ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯒꯨꯝꯕꯅꯦ ꯑꯗꯨ ꯑꯩꯁꯦ ꯍꯥꯏꯗꯨꯗꯤꯀꯣ ꯃꯌꯥꯝ ꯄꯥꯏꯔꯀꯥꯟꯗ ꯃꯣꯏ ꯑꯅꯤꯗꯤ ꯂꯩꯍꯧꯔꯣꯏ ꯃꯌꯥꯝ ꯄꯥꯏꯔꯀꯥꯟꯗ ꯅꯠꯇꯦ ꯃꯌꯥꯝꯁꯨ ꯄꯥꯏꯔꯅꯤ ꯑꯗꯨ ꯎꯆꯦꯛꯀꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯗꯣ ꯃꯣꯏ ꯑꯅꯤ ꯈꯣꯏꯅꯤꯡ ꯑꯣꯏꯔꯒꯗꯤ ꯌꯥꯏꯑꯕ ꯃꯥꯃꯅ ꯍꯥꯏꯗꯣ ꯑꯗꯨ ꯆꯣꯉꯥ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏ ꯌꯥꯔꯣꯏꯕ ꯑꯗꯣ ꯃꯣꯏ ꯑꯅꯤꯗꯤ ꯂꯩꯍꯧꯔꯣꯏꯕ ꯑꯗꯩ ꯄꯥꯏꯔꯒ ꯑꯅꯤꯈꯛ ꯂꯩꯍꯧꯅꯦꯕ ꯂꯥꯕ ꯑꯃ ꯑꯗꯨ ꯃꯁꯥ ꯇꯥꯕꯤ ꯌꯦꯠꯇ ꯀꯌꯥ ꯇꯣꯡꯗꯣꯏꯅꯣ ꯑꯣꯏꯗ ꯀꯌꯥ ꯇꯣꯡꯗꯣꯏꯅꯣ ꯍꯥꯏꯕ ꯌꯦꯠꯇ ꯂꯥꯕ ꯇꯣꯡꯉꯅꯤ ꯑꯣꯏꯗ ꯑꯃꯃꯝ ꯇꯣꯡꯉꯅꯤ ꯑꯃꯃꯝ ꯇꯣꯡꯗꯣꯏꯕ ꯌꯦꯠꯇ ꯂꯥꯕ ꯇꯣꯡꯉꯅꯤ ꯑꯣꯏꯗ ꯑꯃꯃꯝ ꯇꯣꯡꯉꯅꯤ ꯑꯗꯨꯅꯦ ꯐꯩ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯃꯁꯤꯡꯗꯨ ꯁꯨꯗ꯭ꯔꯦꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯡ ꯁꯨꯕꯗꯣ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯁꯦ ꯑꯗꯨꯗꯤ ꯋꯥꯔꯤꯅꯤ ꯑꯩ ꯋꯥꯡꯉꯤꯒꯦꯅꯦ ꯍꯥꯏꯔꯣ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯎꯆꯦꯛ 10 ꯇꯣꯡꯉꯦ ꯈꯜꯂꯣꯅꯦ 19 ꯄꯥꯏꯗꯤ ꯀꯌꯥ ꯂꯧꯒꯦꯗꯣ ꯑꯗꯨ ꯑꯩꯁꯨ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯅꯪ
อันนี้ kaya เย masing ตอันนี้ระตรงสิ masing adu usia ki maka pole อัส aje mogi ama pun pai mu kainom hai de ne วันนี้อเมตยาเรเนี่ยอุเชกพุ่นไปแบบฮอตชิระคนยิงฮอตชิระอเมตยาเรปก็เยตตรงอยู่อุเชกโอ้ยตรงอุเชกคาราตรงไงปะเยตตรงอยู่อุเชกชินะโอ้ยตรงอยู่อุเชกกังกูจะให้เรปะตีจักอันนี้คงอ่ะกะอุเชกน้อยรวมดัดตรงอยู่อุเชกตัวโอ้ยตรงอยู่อุเชกน้อยชนกันนะมัดไปชะโลโดยตาดีน้อยกับเขาก็มาชิงมันนะเรเยตตรงอุเชกโอ้ยตรงมันมาชิงมันนะโดยนี่โอ้ยเดี๋ยวไม่ไปชันบักะโอ้ยกังกูชินะมึงเก่งนะหารักไปได้เยตตรงอยู่อุเชกน้อยเด็กอามาคักไปโรน้อยมาชิงตัวเด็กคนจะดับเบิลเห็นเลย adu usia to kaya no khangre da guru de มันนิ่งตะกี้ usia ni แต่มา pan ni ชิงนี่ป้านี่ก็มาใกล้ตะตรงอีโนบะโอ้ยตะตรงอีนะเย็ดตะตรงอีนะบะมาดิดูไปฉลาเก mari mari de adu manga ti tong ya trai ja ขังดีอามันเห็นไหมเนี่ยขังดีไอ้ ai ไง nai nai ni sina pul chou da lak ba ai ngoi jeng gon da sari ba sanrang myam ji la ya ro masing du ya ro adu songa la ya ro ani de la ro ur pi la ngarak pi la ya ro ma de la ro adu ji ประมาณนี้ตอนนั้นนั่งอยู่ตรงนั้นอาชีพยังใครเนี่ยดาวที่ไหน wai me adu angkar do กูเช็คตั้งประมาณ adu di ma angkar se export ho chile re du ni กูเช็คตั้งประมาณตัววันเนี่ยตัวอังกฤษมีสเนียมาตัว ai ai mà sai tôi này mua đồ cỏ เมียสกันนะที่อุเชียงนี่ใช่หายนั่งมันนี่ป้านี่ก็ไม่ อามันจะได้เย็ดตะกี้โวยตะเกาเย็ดต่อ นัดเดียบะโอ้ยก็เย็ดก็สิตรงนี้บะอุเชียงเช่แกตรงนี้ขังดีบะโอ้ยตะตรงอุเชียงกังกูจะเย็ดตะตรงอุเชียงกังกูตัวหายรักไปแต่เลยนู้นเริ่มได้มาขังเราอ่ะตัวตาดีมาเชิงจับสับมันเลยนู้นแต่อันนี้ตรงกับมั่วชูมั่วเริ่มตะกี้มาหลากกัน อารามันจะตรงกันด้วยเจ้เย็ดตะเราเช็คมังอ่ะโอ้ยตะมารีตรงกันด้วยป่ะเราหุ้มตรงกันด้วยป่ะเย็ดตะมังอ่ะตรงด้วยเนี่ยป่ะโอ้ยตะเราหุ้มอันนี้ hay rồi adai di เย็ดสินะให้ได้เจ้ adai di sai sing sa kem tong เย็ bro ดสินะให้ได้ตัวเจ้โอ้ยสินะหันมันให้ได้มีเจ้เย็ดน้ำวันตะกี้อุเชียมันเรามาชิงกันซะมันน้ำมาให้มันเนี่ยป่ะแต่เย็ดสินะบุกลิงงานคนเนี่ยป่ะ ling na ด้วยตะกี้มันเราไอ้คนที่ดับเบิลกูเห็นมันแล้วไปแล้ ane mo ya je ya tre usia ma sing do kaya no usia che khăn gì khang je เย็ดตะนะมังอ่ะตรงกันเนี่ยโอ้ยตะนะ mang mang tôi poram lei ji e usia kam lei hai bu di yai ba ma le ai usia khar lei usia của em tôi usia khar lei je khar je kaya no hang ati à tôi adu sing anu je ma sing haro ne à tôi adu no haro ba je ama u ji ta na ma cha yau de ne ji ta ma san sai bu kang wei ma ji ja ta usia mày này kang ka kaya no koiler kaya no anu ma cha kaya no ha se si bu kang wei anh đi phục nè à usia của em tôi usia kaya no hai ai cả khăn usia thiếu gì à anh đi không mấy em này đi khăn luôn nè mà mình lấy phải ra nè anh lấy liều đi lấy phải nào mà tôi anh đi ai tu mo ama lei bu ti yau tro yau đi mà anh mà lấy bây giờ cái nào nó đi adu mo ma pal lei de ama ji tha tro ahum lei bam yau anh nào đi cà phê có xiêm đâu đi adu ma dum le pa kha ni ne pa khá vậy thì anh chỉ làm cái khâu yên khăng mà kang chỉ làm cái nó cú khâu gì ma buk tan bai ni nó thằng nó tiếc vậy mà giờ mà qua lại hay nè câu đi mình mà gì khăng mà anh cái làm อะดูยาใช่ làm mình tha cho nào có ma ni me อะดูhuskiตัวมาคอมเมนต์พงพิโร ji ki dum da phone oi huskiตัวยาเลยอามาหังอาเกตัวเย็นนักกบตัวไก่มามิงไก่หนูเยรุมดอเย็นนักกบจะเยรุมงานูนักกบมันไก่หายตัวเนาะ morgi marum นั่นเต้ amana morgi marum อ่า amana hen marum hen ham de loi le gare อ่า ko อ่า dak marum อ่า dak marum loi le re amana hen ana yen bi gi อะดูเย็นนักกบกันเยรุมหายอะดูงานูนักกบกันไก่หายตัวเนาะ anu gi ro อ่า anu no ko ko marum mai tu nati dak marum mai ka ta ดังมาดูอะดูเยรุมเจฮินดีเด็กอะไรหายปะ ai nga sai to ni hen lai to ni นั่นเต้เยรุมโด yirum de ni hai je เยรุมเจฮินดีเด็กอะไรหายเก็บปะ hindi to ni nai hai je โอ้เฮน hen ai di kanong gi hoi gi morgi ni kok pa ko อ๋ออะดูก็งานูมารุมนะฮินดีเด็กอะไรหายปะ hindi da adu so ai di dak marum hai ta re ko ฮินดีเด็กหายปะเนี่ย hindi de nai dak marum mai je เยรุมโด yirum dak marum อ๋อ ko ka ngau le ta ma ha
mai chum lai ko ngau pui ra roi bazar ta do ba 제가 사이 말이네 이해는 꼭 되고 거의 마찬 데 이름 많이 봐니 거 힌디다 헬 해래거 말은 많이 말은 뭐기 말은 아니 덕 말은 맞이죠 나는 말은 내기래거 아니보다 아다 덕 말은 맞이 좀 들어 그러면 좀 치야도 말하네 시좀 하라카네바 아두가 오지기 우색 맘 동바이도 매한 동들이 만웅당 그 홀리에 간나 홀리에 바꿔 아다 우식 밤비음 덕 우식이 나도지 부양肯定 나도지 거 adu usia ki ma kha po le umai bi odiam khak la ni 아무 칼 나도니 ah 아도 아니 나 ani umai bi lak de 나한테 와리 봐봐 ah 성화주 songa ja ni lak ni 라크니 아다 마사 거기 머리 나도니 아. 마사 아니인 거 wa 아마 하이야요 sing soi hai de na 아 소아야 된다 asing tu butu ro hai ma ngau to 아서 이게 랑군은 마사 깨야지 이제 뭐 강ponte 아니네 봐 아니네 해로 해 봐. 성화주 마사지 아니네 해로 해 봐. kuining ju 아 권인주 아니 sendang de 전당주 아니 머리 전당 머리 시 전당 머리 시 나나 돼. 만웅기 그 폰타 들어보 다른 생각하던 나이 de ma di anime plan ye ki mi ni ni ไอ้ร้านจุดนี้เนี่ยมังงะตรงมองก็หุ้นตรงมองก็ 아 อันนั้นลาสมารีมานะคิดว่า 아 มารีจ้ะ 아 manga tong ngong ko kya jadi tram de tong ngong ga tram wa tong ngong ga ma ya tro de ตัวมา ama awe si 가야드노 ya du ni mi adu ni sa ma na tra tra 아마 각 바라가 아마나 더블 오기도네바 ข้างไปแล้วก็ดับเบิลเลย 아마 아두가 아마 각 som대 빠슬라가나 이퀄 투 오이도네바 mana lo em ni ama ga hung ga ta de 아마가 아마도 파이토커도 전 지로 레오래 그 많이 똑도가 adu son da son da pull up le ji 아소는 볼로레 지로 기 더블 나티에도 지로 야로이 อามากินดับเบิลจีนี่อยู่เดี๋ยว 하 อามากินดับเบิล 아니 기 더블 머리 อามากินดับเบิลจี 아마기 더블 아니 o fu ngau ide sa ja to fu nga gyan ta ga tra de ko ama ma ya lu ngok chale so kui roi ba ja ta do wa ji mara ar lai de 아춤마 빠쿰 야 그러니 마락다 있을나 마암나 커멘트 모 하비로 아춤마 빠쿰 거리노 하비도 마 커멘트 탐비라모 파가짜리 ya ni 야브라